से डिस्ट्रिक्ट की बाउंड्री की वफम से मसी याम लाइव वफम गवर्नमेंट की ओइनी याम लाइव ने अदुगा अखोई लेरिबा पब्लिक सिदा मसाई अखोई मरक सिदा गवर्नमेंट ऑफ इंडिया सिना अखोई लॉजिंग सिना मसाई आई लम मागी लम जायलोंग की लम देंगरांगान म एनएसएन का जायलोंग का नोदो नोमै कापनै सिनेको मसाई खोपुम मसोना गंदा नक्सनब जगह तमेंगलोंग डिस्ट्रिक्ट नोमै कापनै सिनेबो मसाई अखोई की लुप प्रूफ सिंग की वाखलोंदा मसीदी आई लमनी मसीना मागी लमनी आई एंसेस्ट्रल लमनी ना थोपसे अखोई मणिपुर से अयाम थोपदों तवे अखोई मसे कनोदा कहनी को अतै अतै स्टेट सिंगदा एंसेस्ट्रल लम की वफम जे याम काहेना उदेब स्टेट की गवर्नमेंट ने ना चावदोना चली हाय तारे अद अखोई मणिपुर ददी कितंग तौबगा ट्राइपार्टाइट टोक तौबनिना को मसिना अखोई की गवर्नमेंट जे स्टेट की गवर्नमेंट जे लेजिटिमेट ओहनदबा मपुंग फाना फंक्शन तौहनदबा को कितंग तौबगा दम कनोगी सेंट्रल गवर्नमेंट की नॉर्थ ईस्ट की सिक्योरिटी एडवाइजर का जेता यावगा याहोलगा हेता मखा ताबा चथबा अखोई स्टेट गवर्नमेंट की इलेक्टेड चीफ मिनिस्टर अमा मदुगी मनुंगदुदा लेइबा मखोई हजिकी डिस्ट्रिक्ट की बाउंड्री होंदोपियो हाइबा ग्रुप सिगी मोगी ओइबा अदवाइगी सु एमएलए सिंग कनोदा अखोई असेंबली द फंबा यावरिनेबको क्वाइ फास्टा मसे अखोई लेइबा चीफ मिनिस्टर सिगा मोगी एमएलए सिंग सिगा अखोई मोगी सीएसओ सिंग सिगा हाना फमिनबम थोकनेबा मदुगी हाना फमिनबा मतुंगदा मदुगी फमिनर मतुंगदा मदुगी वारोइसन दो पोरप ngam तारगदी ngamnabo honabda लीगली कई तौबे अदगी होजकी डिस्ट्रिक्ट की डिमार्केशन द लेइसे गसाइगी स्टेट सिना सु डिस्ट्रिक्ट की बाउंड्री कमिटी कमीशन अमसु अमका मथौ तायबको अदगी डिस्ट्रिक्ट की सु डिलिमिटेशन हाइबा मे लेको हेंग कोन डिलिमिटेशन अमा तवकिनी अखोगी कनोगी लोकल सेल्फ गवर्नमेंट की सु कदाई की गवर्नमेंट जिना कदाई वाइजना कदाई द वोटा दो नो हाइबा डिलिमिटेशन अमसु अमका लेको मदुगी एरिया सिंग दो यंग का स्टेट गवर्नमेंट जिना मोई सेंट्रल का तौरीबा ट्राइपार्टाइट टोक से मसीगी मनुंगदसु स्टेट गवर्नमेंट स्टेप इनिशिएटिव का लौबा म दरकार है याथदी कनो हाइकांदा सगी स्टेट गवर्नमेंट सिना डिस्ट्रिक्ट की बाउंड्री से अखोई हजि लेइबा इशू सिदा मतंग मतम चारिंग हाइजिदा बाउंड्री कमीशन नमा डिस्ट्रिक्ट की बाउंड्री कमीशन नमा स्टेट ना सेटअप तौबा याब्रा नत्रगा बाउंड्री से यंगजनबा कमिटी म सेमा कांदा मदुगी रीलोकेशन तौनबा डिस्ट्रिक्ट एफसी डिस्ट्रिक्ट बाउंड्री से अखोई अइना मैतैनी माना नेपालीनी अइना माना नागाने हायगा सेमगदम नतेबा मियामगी कन्वीनियंस की मतुंग इन सेमगदमने मदुगी पोतो स्टेट गवर्नमेंट जिने फजना कन्विंस तौबम संगेबा अदुदा करिगुंबा डिस्ट्रिक्ट वाइज येंगबदा नावाय इंफाल ईस्ट डिस्ट्रिक्ट की जगह से जिरीबाम कोलम्बगुंबा आ जिरीबाम दे किलोमीटर चनी लापग लाको मिदुना डिस्ट्रिक्ट हेडक्वार्टर लाकोदा अदुगी अवाबा थेंगनाबदो मदु मैम दो कोकनाबायना डिस्ट्रिक्ट रिलोकेट तौबा अदगी बाउंड्री अदगी स्टेट की एडमिनिस्ट्रेटिव डिवीजन सिंग से रिलोकेट तौबा है अदुदा तौनाबनेबा अदो सरकारना प्रपोजल पुथोपंगमदे हाइबसिदी कईगुंबा चुमम तारगदी मसी याम लाइबक थिबने अखोई मणिपुर गवर्नमेंट कन्विंस तौगदमने अखोई प्रजासिदको अखोइना सेमिबा बाउंड्री से सिननी अदो सुमाइन तौबनी मसिदा नागागी बाउंड्री कुकी की बाउंड्री चौथे की बाउंड्री आइमोल की बाउंड्री हाइब सेमबगी आठकैसु थोकते अदुना थोकतबनिना ngसाइगी कह तारे को एडमिनिस्ट्रेटिव वेलनेस अदगी एडमिनिस्ट्रेटिव फिटनेस हाइ तारे को अदुगा इफेक्टिवनेस तो लेनबा डिस्ट्रिक्ट की बाउंड्री से सेमने हाइबसे अखोई मणिपुर स्टेट गवर्नमेंट कन्विंस तौगा प्रजा नाकन अनिमक्तको मसीगी मियाम की वादनबा इंडिजिनस पीपल सिंगदा वादनबा मदुगुम खोंथांगने ना सरकारना कन्विंस तौबै मथौ याम जाउं ताय हाइ ताय मसी होय थगचरे ओजा दुगा एमएलए रामेश्वरना फोंदोखिबा वाफम अमा खतंग पुखचगे ओजा मणिपुर बो अमत ओइना पुनसिलगा लमजिंगबा ngamba लुचिंगबा अमा मथौ तारे मखारोमदा चेनखरगा अवांगलोमदा तानाबगी मतम नत्रे PMGSY DNPR मिनिस्टर का चीफ मिनिस्टर का मुक्नाबगी थबक सिंह पाइखटपा ngamdre आसाम दा मरी सुबा फेस की थबक हौख्रबसु मणिपुर गिदी अहुम सुबा फेस की टेंडर तौबा ngamdri हाइबगा लोइनना एकोगी चिनगा खुदका मानबा अनौबा लीडर अमा मथौ तारे मियाम गे अमत ओइबा CSO अमा लेहनिंगी हाइबा तोंगान तोंगान महाकी वफम सिंह फोंदोकपिरिओजा कमाइना हाइबिनिओजा ऑनरेबल एमएलए ना हाइबिजेको मोई मरक्तदी अपुनबा लीडर अमा मथौ तारे हाइबको मसामक्सु होजिक लेइबा लीडरशिप सिगी माइ मतुंगदा चत्तबगी यानिंगदबै मोंगनिको अदुना मोइ हुंबु गतंग लेइबदुदा गसाइगी अपुन मणिपुर की वाखलोन अमदा मेंडेट लौबा ngamदबसे सुमाइ तौदना सिगी पोचिदा गसाइगी मनुंगदा होजिकी गसाइगी कह तारे को डेवलपमेंट प्रोस्पेक्ट गसाइगी होजिकी कनोगी PMGSY अदे अतै की थबक लोखटपा ngamdre हाइजा सिदी अखोई लेइबा कनो हाउस की लीडर ऑनरेबल चीफ मिनिस्टर अदगी गसाइगी स्पीकर को अदुगा हाउस की लेइबा डिसिप्लिनरी कमिटी मैम जे अदगी अतै कमिटी सु मैम लेंगोने
ꯑꯗꯩ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁꯀꯤ ꯀꯃꯤꯇꯤ ꯂꯩꯔꯝꯒꯅꯤ ꯀꯃꯤꯇꯤ ꯃꯌꯥꯝꯁꯦ ꯐꯪꯁꯟ ꯇꯧꯗꯦ ꯍꯥꯏꯕꯁꯤꯒꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯃ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯄꯤꯔꯛꯏꯅꯦꯕꯀꯣ ꯑꯗ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯄꯤꯔꯛꯄꯁꯦ ꯃꯁꯤ ꯑꯅꯧꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯆꯍꯤ 2.5 ꯐꯥꯔꯛꯑꯕꯅꯤꯅꯀꯣ ꯆꯍꯤ 2.5 ꯐꯥꯔꯛꯑꯦ ꯆꯍꯤ 2.5ꯁꯤꯒꯤ ꯃꯅꯨꯡꯗ 18 ꯃꯟꯁꯀꯤ ꯏꯔꯥꯡꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕꯗꯣ ꯉꯁꯥꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔꯒ ꯂꯩꯔꯤꯁꯤꯒ ꯃꯤꯅꯤꯁꯇꯔꯒ ꯀꯣꯟꯇꯦꯛ ꯀꯃꯥꯏꯅ ꯂꯩꯖꯥꯅꯣ ꯃꯥꯅꯗꯤ ꯃꯣꯏꯅꯗꯤ ꯊꯕꯛꯁꯦ ꯑꯣꯟꯂꯥꯏꯟꯗ ꯁꯨꯝ ꯁꯨꯔꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯐꯤꯜꯗ ꯌꯦꯡꯗ ꯌꯥꯗꯕ ꯎꯅꯕ ꯐꯪꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯌꯥꯔꯛꯇꯕ ꯃꯇꯥꯡ ꯌꯥꯝ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ PMJSYꯒꯤ ꯊꯕꯛꯁꯦ ꯑꯌꯥꯝꯕꯅ ꯆꯤꯡꯗ ꯁꯨꯕꯅꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖꯦꯁꯀꯤ ꯔꯣꯗꯁꯤꯡ ꯀꯅꯦꯛ ꯇꯧꯕꯒꯤ ꯑꯗꯩ ꯑꯅꯧꯕ ꯔꯣꯗ ꯁꯦꯝꯕꯒꯤ ꯊꯕꯛꯅꯦ ꯑꯗꯣ ꯃꯁꯤꯗ ꯇꯦꯟꯗꯔ ꯇꯧꯕ ꯉꯝꯃꯤ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯃꯤꯅꯤꯁꯇꯔ ꯃꯁꯦꯟ ꯃꯨꯛꯅꯕꯒꯤ ꯋꯥꯇ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯆꯤꯡꯒ ꯑꯩꯈꯣꯏꯒ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯖꯒꯥꯗꯨꯗ ꯆꯠꯂꯒ ꯁꯔꯚꯦ ꯇꯧꯕ ꯉꯝꯗꯕꯒꯤꯁꯨ ꯏꯁꯨ ꯁꯣꯏ ꯌꯥꯎꯔꯝꯒꯅꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯕꯤꯜ ꯂꯧꯊꯣꯛꯀꯗꯕꯁꯨ ꯕꯤꯜ ꯀꯥꯏꯊꯣꯛꯑꯒ UC ꯊꯥꯔꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ UCꯗꯣ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯇꯤꯂꯥꯏꯖꯦꯁꯟ ꯁꯔꯇꯤꯐꯤꯀꯦꯠ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯐꯟꯗꯤꯡꯗꯣ ꯔꯤꯖꯅꯔꯦꯠ ꯇꯧꯔꯛꯀꯗꯕ ꯄꯣꯠꯇꯨꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯕ ꯌꯥꯔꯤꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯃꯄꯨꯡ ꯐꯥꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝ ꯈꯠꯅꯔꯁꯨ ꯃꯤꯌꯥꯝ ꯍꯥꯠꯅꯔꯁꯨ ꯃꯤꯌꯥꯝꯅ ꯕꯟ ꯀꯧꯔꯁꯨ ꯁ꯭ꯇꯦꯠꯀꯤ ꯃꯥꯒꯤ ꯂꯣ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝꯅ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯁ꯭ꯇꯦꯠꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯅ ꯐꯪꯁꯟ ꯇꯧꯍꯟꯕ ꯑꯃ ꯆꯪꯉꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯁꯥꯎꯅꯕ ꯈꯠꯅꯕ ꯍꯥꯏꯁꯤꯗꯤ ꯔꯥꯖꯅꯤꯇꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯅꯤ ꯃꯃꯥꯡꯗꯁꯨ ꯃꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯊꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯃ ꯗꯤꯐꯪ ꯇꯥꯔꯛꯄꯁꯦ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦꯕꯀꯣ ꯉꯁꯥꯏꯒꯤ ꯐꯟ ꯔꯤꯂꯤꯁ ꯇꯧꯕꯗ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯐꯟ ꯑꯦꯂꯣꯀꯦꯠ ꯇꯧꯕꯗ ꯗꯦꯟ ꯑꯅꯧꯕ ꯇꯦꯟꯗꯔ ꯇꯧꯕ ꯗꯦꯟ ꯗꯤꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯧꯈꯠꯄ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯁꯤꯚꯤꯛ ꯑꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯧꯈꯠꯂꯛꯄꯗ ꯃꯁꯤ ꯂꯣꯏꯅꯃꯛ ꯗꯤꯐꯪ ꯇꯥꯔꯛ ꯇꯥꯔꯗꯤ ꯂꯣꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯁꯤꯅ ꯑꯗꯒꯤ ꯃꯤꯌꯥꯝꯅ ꯂꯤꯗꯔꯁꯤꯡꯕꯨ ꯎꯁꯤꯜꯂꯛꯇꯕ ꯋꯥꯍꯪ ꯁꯥꯍꯪ ꯐꯖꯔꯛꯇꯕ ꯁꯤ ꯃꯁꯥꯅ ꯊꯣꯛꯂꯛꯄ ꯇꯥꯕꯅꯦꯕꯀꯣ ꯑꯗꯩ ꯂꯤꯗꯔꯒꯤ ꯃꯔꯛꯇꯁꯨ ꯈꯔ ꯐꯖꯗꯕ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯔꯛꯇꯕ ꯊꯣꯛꯂꯛꯄ ꯇꯥꯕꯅꯤ ꯁꯤꯗꯩꯗ ꯁꯣꯏꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯤꯀꯔ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯑꯩꯅ ꯈꯟꯕꯗ ꯂꯥꯟꯁꯦ ꯍꯧꯔꯕ ꯃꯇꯨꯡꯗ 3ꯔꯛꯀꯨꯝꯕꯗꯤ ꯐꯝꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯑꯗ 3ꯔꯛ ꯐꯝꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯉꯁꯥꯏꯒꯤ ꯕꯥꯏ ꯍꯨꯛ ꯑꯣꯔ ꯀ꯭ꯔꯨꯛ ꯃꯅꯤꯄꯨꯔꯒꯤ ꯗꯤꯕꯂꯞꯃꯦꯟ ꯄ꯭ꯔꯣꯁꯄꯦꯛꯁꯦ ꯏꯅꯩ ꯅꯩꯅꯗꯕꯤꯗ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔ ꯏꯁꯨꯁꯤꯡꯁꯦ ꯅꯩꯅꯗꯕꯤꯗ ꯑꯗꯒꯤ ꯃꯣꯏꯒꯤ MLA 10ꯁꯤꯒꯤ ꯃꯅꯨꯡꯗ 10ꯃꯛ ꯂꯥꯛꯇ꯭ꯔꯒꯁꯨ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯁꯇꯔꯗꯣ ꯊ꯭ꯔꯨ ꯚꯤꯗꯤꯑꯣ ꯀꯣꯟꯐꯔꯦꯟꯁ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯄꯨꯔꯛꯑꯒ ꯐꯝꯃꯤꯟꯅꯔꯒ ꯃꯁꯤꯒꯤ ꯗꯤꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯦ ꯅꯩꯅꯅꯕ ꯀꯌꯥꯝ ꯗꯤꯕꯂꯞ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯅꯩꯅꯅꯕ ꯇꯧꯕ ꯉꯝꯗꯕꯁꯦ ꯁꯤꯁꯤꯅ ꯇꯣꯉꯥꯟꯕ ꯖꯒꯥꯗꯒꯤ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯚꯣꯀꯦꯜ ꯃꯌꯥꯝꯁꯦ ꯊꯣꯛꯂꯛꯏꯅꯦꯅ ꯂꯧ ꯇꯥꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯋꯤꯟꯇꯔ ꯁꯦꯁꯟ ꯂꯩꯔꯦ ꯍꯧꯖꯤꯛ ꯋꯤꯟꯇꯔ ꯁꯦꯁꯟ ꯂꯩꯔꯕꯅꯤꯅ ꯂꯥꯛꯏꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯒꯤꯁꯨ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯗꯣ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯃꯨꯛ ꯐꯝꯒꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯅ ꯂꯧꯔꯛꯄ ꯁꯛꯂꯣꯟꯗꯣ ꯑꯗꯨ ꯎꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯦ ꯀꯌꯥꯝ ꯃꯄꯥꯡ ꯀꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀꯌꯥꯝ ꯃꯄꯥꯡ ꯀꯟꯅ ꯂꯩꯔꯤ ꯁ꯭ꯄꯤꯀꯔꯅꯒ ꯍꯥꯏꯔꯤꯁꯤ ꯀꯌꯥꯝ ꯃꯄꯥꯡ ꯀꯟꯅ ꯂꯩꯔꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯗꯨꯒꯤ ꯃꯑꯣꯡꯗꯣ ꯎꯕ ꯐꯪꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯕ ꯇꯥꯕꯅꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯤ ꯆꯨꯝꯒꯅꯤ ꯃꯔꯝꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯁꯤꯗ ꯂꯩꯔꯤꯕ ꯐꯟꯁꯤꯡꯁꯦ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯒꯗꯕꯅꯦ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯒ ꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯤꯡꯗꯨꯒꯀꯣ MLAꯁꯤꯡꯗꯨꯒ ꯃꯤꯅꯤꯁꯇꯔꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ ꯇꯥꯔꯗꯤ ꯑꯗꯒꯤ ꯐꯥꯏꯅꯥꯟꯁ ꯄꯥꯏꯔꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯑꯇꯩ ꯃꯤꯅꯤꯁꯇꯔ ꯒꯦꯞ ꯂꯩꯅꯔꯛ ꯇꯥꯔꯗꯤ ꯐꯟꯗꯤꯡꯒꯤ ꯁꯣꯔꯁꯁꯦ ꯇꯞꯊꯔꯛꯄ ꯊꯕꯛ ꯁꯨꯕꯗ ꯇꯞꯊꯔꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯦꯕꯀꯣ ꯃꯁꯤ ꯈꯔ ꯀꯣꯛꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯁꯟꯗꯨ ꯉꯥꯏꯔꯒ ꯃꯗꯨꯗ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯉꯁꯤ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯗ ꯍꯥꯏꯕꯤꯔꯤꯁꯦ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏ ꯌꯦꯡꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯄꯕ꯭ꯂꯤꯛ MLAꯁꯤꯅ ꯑꯣꯅꯔꯦꯕꯜ MLAꯅ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯗ ꯍꯥꯏꯔꯤꯁꯦ ꯍꯌꯦꯡ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯦꯕꯀꯣ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯃꯥꯅ ꯍꯪꯉꯨꯀꯥꯟꯗ ꯁ꯭ꯄꯤꯀꯔꯅ ꯃꯗꯨ ꯍꯪꯍꯟꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯣ ꯂꯥꯛꯑꯀꯥꯟꯗ ꯄꯕ꯭ꯂꯤꯛꯇ ꯊꯣꯛꯂꯛꯀꯗꯕꯅꯦꯕ ꯁꯤ ꯄꯕ꯭ꯂꯤꯛꯇ ꯔꯥꯖꯅꯤꯇꯤ ꯁꯥꯟꯅꯕꯁꯦ ꯁꯤ ꯑꯐꯕ ꯑꯥꯏꯗꯤꯌꯥ ꯅꯠꯇꯦꯕ ꯁꯤꯀꯣ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟꯅ ꯂꯧꯒꯗꯕ ꯇꯣꯉꯥꯟꯕ ꯑꯦꯛꯖꯥꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ 10ꯒꯤ 11ꯒꯤ 12ꯒꯤꯅꯆꯤꯡꯕ ꯑꯦꯛꯖꯥꯝꯁꯤꯡ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯐꯦꯕ꯭ꯔꯨꯋꯥꯔꯤꯁꯤꯗꯒꯤ ꯇꯧꯔꯅꯤ ꯍꯥꯏꯕ ꯑꯣꯔꯗꯔꯁꯤꯡ ꯊꯣꯛꯂꯛꯄ ꯊꯦꯡꯅꯔꯦ ꯑꯣꯖꯥ ꯋꯥꯐꯝꯁꯤꯗ ꯂꯥꯛꯆꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯤꯡꯖꯤꯟꯗꯨꯅ ꯀ꯭ꯂꯥꯁ ꯇꯧꯗꯕ ꯑꯗꯩ ꯃꯍꯩ ꯇꯝꯕ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛꯁꯦ ꯑꯦꯛꯖꯥꯝ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯗꯨꯒ ꯂꯩꯉꯥꯛꯇ ꯑꯗꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗ ꯑꯣꯖꯥꯅ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯌꯥꯝꯗ ꯃꯁꯤ ꯀꯩꯅꯣꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯃꯌꯥꯝ ꯁꯤꯒꯤ ꯀꯩꯅꯣꯗ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯄꯨꯟꯕ ꯃꯥꯂꯦꯝꯗ World War I World War II ꯑꯗꯒꯤ ꯖꯔꯃꯅꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯗꯦꯟ ꯑꯇꯣꯞꯄ ꯇꯥꯏꯋꯥꯟꯅꯒ ꯉꯁꯤ ꯆꯥꯏꯅꯥꯒ ꯊꯦꯡꯒꯥꯏꯅꯔꯒ ꯃꯥꯅ ꯂꯥꯟꯕ ꯉꯝꯃꯤꯕꯁꯦ ꯃꯁꯤ ꯑꯗꯨꯗꯒꯤ ꯉꯁꯥꯏꯒꯤ
ꯃꯦꯂꯦꯁꯤꯌꯥꯅꯒ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯌꯥꯝ ꯗꯤꯕꯦꯂꯞ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯛꯄ ꯁꯤꯡꯒꯥꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥ ꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕ ꯏꯔꯩꯆꯥꯁꯤꯡꯅ ꯏꯖꯨꯀꯦꯁꯟꯁꯤ ꯂꯥꯟ ꯂꯩꯒꯦꯔꯥ ꯃꯤ ꯁꯤꯒꯦꯔꯥ ꯀꯔꯐ꯭ꯌꯨ ꯂꯩꯒꯦꯔꯥ ꯖꯤꯇꯅꯥ ꯂꯩꯒꯦꯔꯥ ꯑꯩꯈꯣꯏꯒꯤꯗꯤ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯦ ꯁꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯉꯥꯡꯁꯤꯡꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯌꯥꯝ ꯉꯁꯤ ꯁꯤꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯦꯅꯤ ꯃꯤ ꯑꯣꯏꯖꯅꯣꯕꯀꯣ ꯃꯤꯆꯝ ꯑꯣꯏꯒꯦꯔꯥ ꯂꯥꯟ ꯀꯥꯞꯅꯕꯗ ꯁꯤꯕ ꯑꯣꯏꯒꯦꯔꯥ ꯁꯤ ꯃꯌꯥꯝꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯣꯜ ꯑꯣꯏꯔꯤꯕ ꯉꯁꯤ ꯑꯉꯥꯡ ꯀ꯭ꯂꯥꯁ 11 12 ꯀꯥꯔꯤꯕ 10 ꯇꯝꯃꯤꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯏꯖꯨꯀꯦꯁꯟꯗꯒꯤ ꯄꯨꯔꯛꯀꯗꯕꯅꯦꯕꯀꯣ ꯏꯖꯨꯀꯦꯁꯟꯁꯤꯒꯤ ꯃꯉꯥꯟꯁꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯣꯠꯅꯔꯝꯃꯤꯕꯁꯤꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯍꯩꯁꯦ ꯃꯣꯏꯅ ꯆꯥꯒꯗꯧꯔꯤꯅꯦꯕ ꯑꯗꯨꯅ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯤꯗꯗꯤ ꯀꯔꯐ꯭ꯌꯨ ꯂꯩꯔꯣꯏꯗꯕꯅꯤ ꯕꯟ ꯂꯩꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯦꯅꯤꯊꯤꯡ ꯇꯧꯕꯗ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯑꯉꯥꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯕꯨ ꯂꯝꯕꯤꯗ ꯆꯠꯂꯦ ꯍꯥꯏꯔꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯔꯦꯁꯄꯦꯛ ꯑꯦꯟ ꯗꯤꯒꯅꯤꯇꯤꯗꯣ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯄꯤꯐꯝ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯤꯗ ꯅꯨꯡꯊꯤꯟꯒꯤ ꯀ꯭ꯂꯥꯁ ꯂꯦꯞꯄ ꯇꯧꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡꯐꯥꯎ ꯌꯥꯎꯅ ꯀ꯭ꯂꯥꯁ ꯇꯧꯔꯗꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯨꯊꯈꯤꯕ ꯃꯌꯥꯝꯗꯣ ꯐꯨꯀꯠꯄ ꯉꯝꯅꯕꯀꯣ ꯐꯨꯀꯠꯂꯒ ꯑꯉꯥꯡꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯃꯇꯝ ꯆꯥꯅ ꯉꯁꯤ 1 2 3 खतंग थीरमदो हयेंग 4 5 6 तो हयेंग इरांग ले अयुक्त तौरोइदबनिना अखोय नुंगदांग लोइसनगे हाइबगी मदुगी वाखलोंदो लेरगा मदुमाइना चटकदबनेबा कनागुंबा येंगको मी ओइबसि मागी फ्यूचर की दमक डॉक्टर पैखा थानाबो होनाबदा अदगी आईएएस थानाबो होनाबदा देन मागी बिजनेस अमा ऑपरेट तौनाबो होनाबदा अहिंग नुंगदांग नोंयाइ तुंगदगै होनारिनेबको मेट्रिक पैखा थानाबो होनाबदाको अदुना स्कूल की कल्चर से अयुक की पुंग 9 10 दगिना पुंग 3 4 5 6 फाउदंग तौगने हाइबजे मसि अखोयना थादोकपम चंगेबा दरकार लेरगदी क्लब लेवल देबाउदा स्कूलिंग से तौबा याइबा अखोयगी ngसाइ आगांसिंजे पैखा फेल होइदनबको असि छात्रगी कांगबुना ngaranga नखोय छात्रगी अपुनबा लुप हाइताइको छात्रगी ऑर्गेनाइजेशन सिंगना दरकार लेरगदी अखोयना ngaga क्लास तौरसु तौहन्नेना लौखलैबा खोंथांसे याम चुम्म खोंथांनेबा सिगी खोंथांसि मियामना पुन्ना एनकरेज तौगदबनेबा अदगी लॉगी एनफोर्समेंट एजेंसी सिंगनासु मसि एनकरेज तौगदबने अदगी मरकसिदा थमजनिंगिबा अमना मणिपुर हजिक लेब इरांसे इंटरनेट थिंजलगा कैसु कोकदम नते नुंतिगे हंजन पुंग 2 3 हयेंग अंचिपौ थिंजले इरांसी येंगा अदुबौ थिंजले अदाबौ थिंजले ना इंटरनेट हंजन ताइनाबसे मणिपुर दा सुयाम लेब फोर्स अदगी अखोयगी सिक्योरिटी हैंडल तौरिबा ऑनरेबल चीफ मिनिस्टर देन होम मिनिस्टर अदगी ngसाइगी अखोयगी चीफ सेक्रेटरी देन होम सेक्रेटरी मैम सिगी कॉम्पिटेंट होइबादो अदो हंदबगा चमनेबा असुयाम याम लेब फोर्स की मरकता असुयामना कनो तौबसिगी मरकता अखोयना इंटरनेट अमा खतंगना कनो वायरल होइबा पाउ संदोगा मियाम होलेना खनबा तारगदी सरकार की कनोदा ngसाइगी केनिको कनोदा अखोयगी कनोसिदा लॉगी होइबा प्रिपेयर्डनेस हाइताइको मागी ऑपरेटिंग प्रिपेयर्डनेस दा असोनबा मा उलेबको मसी उत्तनबा सरकार सु याम कॉन्फिडेंस लेना इंटरनेट अदगी अदि एजुकेशन गा नगनरिबनेको इंटरनेट से जुको अदो मसी चलायहनबा मा चंगेबा मसना चलायहलगा मसीदा ऑनलाइन क्लास तौहनदना नुंगदांगी क्लास तौहनबा आंगांगी ट्यूटोरियल जिंगे सोकनदबा अखोयना लांजी थेंगना बिजनेस इकोनॉमी सिगा एजुकेशन गा सिदी सो होलोइदबनेको सिदा याम सोखि तारगदी ngasiदी अखोय लांजी ngamgibi ai natraga ngamgidabsu ai ngamgibi ai ado ai wakandadi mase yam legitimate oiba potnina अखोय मणिपुरी इंडिजिनस पीपल कैसु माइथीरोय ना खल्लीको तबदबु अखोयना माइथीरोय ना सुम फम लेरिङैदा अखोयगी तुंगी जनरेशन सिंगदुगी एजुकेशन दा अहोब लागदी मदुना हयेंग सुगुम्बा तंजा अमा मुका लाकनी अदुना एजुकेशन सिदी सरकारना याम फ्री फ्लो दा थमनबा अदगी मियामनासु एजुकेशन दा येतनबा अखोयगी सीएसओ सिंगनासु येतनबा अदुगुम खोंथांग दु लेबम थोए हाबजे थमजे थागचरी ओजानासु पनबीख्रे हजे इंटरनेट थिंजिनबगी मतांगसे मियाम पुनमकना मणिपुर की प्रजा सिंगनासु फोंदोकपीबा वाफमने अखोयगी लान थोगलकपदगी मणिपुर लेंगांगना इंटरनेट थिंजलकपगी मतांगसे अखोयगी पुंगदा पाबदा सुम पाथोकपदा 8,000 हेनख्रे हाइबा मियामगी वाफमने ओजा लाक्चनिंगिबा वाफमदे अखोयगी सुमाइना इंटरनेट थिंजलगा अखोयगी सोल्यूशन पुरकपसु ngमोयना खंजै अदुगा सुमाइना ngahak leitana थिंजन बीबगी मवोंगसिना अखोयगी फंडामेंटल राइट्सिंग अखोयगी मतपीबा मानबा थवोंगसिंग कयामसु उरी अदुगा अखोयगी इंटरनेट सिगा मरी लेना तोंगान तोंगानबा अखोयगी फतबा कैगा थोगलकपा मयामसिसु अखोयगी चपचाबा कैनो एक्शन से लौखलगा थिंगबीफम थोकप्रा हाइना खंजै ओजा मखाताना इंटरनेट थिंजिनबगी मतांगसिदा करी वाफम थंबीनिंगे दो फंदो इंटरनेट सिना तौंगमिजे फतबा सरकारना थबक तौदबा संदोकबदुगी मथक्ता अमुक सरकारना थबक तौबा अफबदुसु संदोकबा ngमेबो
ꯍꯥꯏꯗꯤ ꯁꯔꯀꯥꯔꯁꯤꯅ ꯁ꯭ꯋꯥꯏꯗ ꯏꯔꯥꯡ ꯇꯧꯔꯦ ꯁꯤꯡꯖꯃꯩꯗ ꯑꯗꯨ ꯇꯧꯔꯦ ꯃꯌꯥꯝ ꯊꯣꯛꯎꯔꯦꯒ ꯍꯥꯏꯔꯒ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯦꯅ ꯈꯟꯕꯗꯣ ꯃꯗꯨ ꯑꯔꯥꯟꯕꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯑꯐꯕꯔꯣꯝꯗ ꯒꯨꯗ ꯋꯤꯜꯗ ꯌꯦꯡ ꯇꯥꯔꯗꯤ ꯑꯐꯕ ꯃꯌꯥꯝ ꯂꯩꯕ ꯌꯥꯏꯑꯕꯀꯣ ꯑꯐꯕ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯑꯐꯕ ꯃꯌꯥꯝꯒꯤ ꯁ꯭ꯇꯦꯞ ꯂꯧꯔꯛꯄꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯐꯕ ꯃꯌꯥꯝꯒꯤ ꯁ꯭ꯇꯦꯞ ꯂꯧꯔꯛꯄꯁꯤꯗ ꯁꯔꯀꯥꯔꯅ ꯃꯁꯤ ꯑꯐꯕꯔꯣꯝꯗ ꯌꯦꯡꯉꯀꯥꯟꯗ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯕꯁꯤ ꯁꯔꯀꯥꯔꯅꯁꯨ ꯇꯧꯔꯣꯏꯗꯕꯅꯤ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯆꯨꯝꯃꯦ ꯚꯤꯗꯤꯑꯣ ꯀꯩꯅꯣꯗ ꯐꯣꯟꯗ ꯇꯧꯕꯗꯨꯅ ꯄꯥꯎ ꯈꯛꯇꯪ ꯄꯤꯕꯅꯤꯗꯅꯀꯣ ꯑꯃꯁꯤꯗꯤ ꯚꯤꯗꯤꯑꯣꯗ ꯎꯔꯕꯅꯤꯅ ꯃꯤꯑꯣꯏꯕꯁꯤ ꯍꯦꯟꯅ ꯄ꯭ꯔꯣꯚꯣꯛ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯔꯀꯥꯔꯒꯤꯁꯨ ꯄꯨꯂꯤꯁꯀꯤ ꯄꯤ.ꯑꯥꯔ.ꯑꯣ ꯂꯩꯔꯤꯕꯅꯤ ꯑꯥꯔꯃꯤꯒꯤ ꯄꯤ.ꯑꯥꯔ.ꯑꯣ ꯂꯩ ꯕꯤ.ꯑꯦꯁ.ꯑꯦꯐꯀꯤꯁꯨ ꯃꯥꯏ ꯃꯁꯥꯒꯤ ꯄꯤ.ꯑꯥꯔ.ꯑꯣ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯁꯤꯡꯁꯤꯅ ꯇꯦꯛꯅꯣꯂꯣꯖꯤ ꯐꯖꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯣꯏ ꯊꯕꯛ ꯐꯖꯅ ꯇꯧꯔꯤ ꯃꯐꯝ ꯆꯥꯅ ꯃꯣꯏ ꯃꯇꯝ ꯆꯥꯅ ꯌꯧꯏ ꯁꯤꯒꯤꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯑꯗꯒꯤ ꯁꯤꯒꯤꯁꯤꯗ ꯁꯤꯒꯨꯝꯕ ꯁ꯭ꯇꯦꯞ ꯂꯧꯈꯠꯈ꯭ꯔꯦ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗ ꯃꯤꯅ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯌꯦꯡꯉꯒ ꯁꯨꯃꯥꯏꯅ ꯇꯪꯈꯥꯏꯈ꯭ꯔꯦ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯤꯇꯤꯡ ꯁꯤꯟꯈ꯭ꯔꯦ ꯀꯥꯏꯅ ꯑꯥꯔꯃꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯌꯥꯝ ꯁꯤꯜꯂꯝꯕꯅꯦ ꯍꯥꯟꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯇꯨ ꯀꯝꯃꯨꯅꯤꯇꯤ ꯀꯣꯟꯇꯦꯛ ꯇꯧꯕ ꯃꯥꯏ ꯁꯤꯚꯤꯛ ꯑꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯨꯝꯕꯒꯗꯣ ꯑꯃꯠꯇ ꯁꯤꯟꯈꯤꯗꯕꯁꯦꯀꯣ ꯃꯣꯏꯒꯤ ꯑꯐꯕ ꯊꯕꯛꯇꯣ ꯑꯝꯇ ꯎꯠꯇ꯭ꯔꯕꯅꯤꯅ ꯃꯤꯌꯥꯝꯗ ꯄ꯭ꯔꯣꯚꯣꯛ ꯇꯧꯔꯛꯄ ꯄꯣꯠꯇꯨ ꯈꯛꯇꯪ ꯎꯕ ꯂꯩꯔꯕꯅꯤꯅ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯕꯒꯤ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯟꯖꯥꯁꯦ ꯂꯧ ꯂꯩꯔꯦꯕꯀꯣ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯤꯌꯥꯝꯅ ꯊꯝꯖꯅꯤꯡꯉꯤꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯑꯐꯕ ꯄꯣꯠꯇꯨꯁꯨ ꯊ꯭ꯔꯨ ꯏꯟꯇꯔꯅꯦꯠ ꯊ꯭ꯔꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯥꯗꯣꯛꯄꯤꯔꯛꯑꯣꯕ ꯑꯗꯨ ꯃꯤꯌꯥꯝꯗꯣ ꯀꯟꯚꯤꯟꯁ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥꯗꯣ ꯂꯧꯕ ꯍꯩꯇꯕꯤꯗ ꯃꯤꯌꯥꯝꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯦ ꯁꯨꯝ ꯀꯛꯊꯠꯂꯒ ꯗꯤꯃꯣꯀ꯭ꯔꯦꯇꯤꯛ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯗꯤꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠꯇꯣ ꯐꯖꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯍꯟꯗꯕꯒꯤ ꯀꯜꯆꯔꯁꯦ ꯁꯨꯝ ꯂꯩꯔꯛ ꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯁꯤꯗꯤ ꯃꯔꯖ ꯇꯧꯈꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯦ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯦꯒꯦꯟꯁꯇ ꯍꯦꯟꯅ ꯉꯥꯡꯅꯤꯡꯕ ꯍꯦꯟꯅ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ